Iran US peace talk chatharingida Mossadna Asim Munir hatnaba thorang tawki Brazilian journalist. Switzerland gi Geneva da US amasung Iran gi marakta tangdu leitaba puraknabagi wari sanaringida Mossadna Pakistan gi military chief Field Marshal Asim Munir hatnaba thorang tawki haina Brazil gi journalist amasung geostrategic expert Pepe Escobar da phongdokri. Israel intelligence agency Mossadna West Asia da tholiba lan asi waroshin puraknabagi wari sanabada yawkiba miyoi kayabusu hatnaba thorang tawki haina journalist asina makhata na phongdokhi. US amasung Iran gi marakta tholiba umkhatnariba asi loishinanaba honabada Pakistan na watenduna achoba thodang laukibani. Pakistan gi hona jamalna laibak ani gi marakta Islamabad Memorandum of Understanding haina mingthonba yana cherol amasu US amasung Iran na khuyek pinakibani. Islamabad MOU makha chatharapo oina Geneva da US amasung Iran gi miyut sing yauna watengkiba Qatar amasung Pakistan ki miyut sing sarugiyaduna chathakiba wari sanaba aduda sarugiya kiba singbu Mossadna hatnaba thorang tawki hairi. Political commentator amasung internet personality ama oiriba Mario Nofalna host oijina pangthokiba thoram amada Brazil gi investigative journalist Pepe Escobar na Asim Munir yauna atopa miyut singbu hatnaba thorang tawki haina phongdokhi. Brazil gi journalist asina Asim Munir hatnaba Mossadna thorang tawki haiba wafambu Pakistani journalist singna yaningdaba utkhi. Political commentator Mario Nofalga pangthokiba akhanaba thoram aduda Brazil gi investigative journalist Pepe Escobar da Pakistan amasung Israel gi marakta thokliba umkhatnaba singi matangda wahang kayam su hangki hairi. Mossadna Asim Munir hatnaba thorang tawkiba adu Israel gi PM Benjamin Netanyahu gi yathang matung inani haina journalist Pepe Escobar da phongdokhi.